LAMDAM asida THOKLIBA IRANG ASINA MARAM OIRAGA Uba Ngamhoudraba Meeoi Shingda compensation Pinabagi DAMAK Union Home Ministry na Lupa Crore 35 Lakh ki Senpham Kaithorakle HAINA Chief Minister BIREN PHONGDORAKLI Wafamasi Special Scheme for Education of Children at Relief Camp ki Makhada Labor Card Paiba Imung Shingda Mahiroi Singh Mahai Masinga Mari Lainana Lupa Lising Manga Tengbang Pibagi Thoram da Mahangna Phongdokibani Chief Minister ki Secretariat Pangthokiba Thoram Madu da Mahangna Hai Relief Camp ta Changjafam Lodun Laiba Mahiroi Shingda Akhanaba Midyang Thamduna Special Scheme for Education of Children at Relief Camp ase hodokpani masina mahiroi singi mahai masinga mari lainaba thabak thoram singda kharada oirabasu mating oinaragani masida sunatana inmate singda lengakna piba lupa lising amamamgi Senpham su ani suba batch ki oina handakta mari lainaba DC singi khuthangda yenthokpa hokrai THOKLIBA IRANG ASINA MARAM OIRAGA Uba Ngamhoudraba Meeoi Shingda compensation Pinabagi DAMAK lengakna Union Home Ministry da Senpham Kaithorakle bahajaki maduda ministry gi maikaidi Lupa Crore 35 Lakh ki Senpham Kaithorakpada ayaba pirakle Senpham sing asi Uba Phonghoudraba Laumi miyamda yenthoknabagi damak mari lainaba DC singi khuthangda athubada survey tawragani Masida Uba Phonghoudraba Laumi singna masa masagi laufamdagi chahi amada puthokadaba pothoki chang adu hotoklaga madugi chaba Senpham madu pigani Chief Minister BIREN makhatana hai yum mai chakhoudraba imung kaya masa masagi mayumda hanjinba honakre makoi sing adugi senthok lambi lainaba agriculture horticulture amadi industries department na chingba kaya ga tanaduna thabak paikhatpa horagani madugi damak ayamba thorang kaya losilakle masida sunatana BJP amasung BJYM Manipuri gi karyakarta singna inmate amadi masa masagi maramdamda hanakhraba Meeoi singi awat apa amadi phangpham thokpa scheme na chingba kaya su phanghanaba akan mamongda hotnari loina na hojik asi ningtham tha changlakpa maramna relief camp singda changjafam loriba Meeoi singda blanket lising kontra su athubada yentoklagani haina Chief Minister BIREN makhatana phongdokhi Multi development indigenous people of the Kangu, Nagai, Kangu, also, I mean, Simula, species. More Kanina, one of the national worry. Naga, you are nothing. And I put up the put of the small blessing beginning, and I put this country. I put head over with the blessing of the public, honorable generation, honorable university, not number level of Kanga. DPX sudah puluh bilik orang tua sudah puluh makan bilik itu mereka, menu mereka, tangan mereka. Kalau kita nak ni, anak yang makan hidup itu, semua macam puluh makan itu jangan juga, makan yang makan itu macam makan nasi war sudah, nasi kunci milo, sehingga lisi mula, tak terkait zat itu yang makan itu, tak terkait dengan zat itu yang makan itu ada apa yang mereka, ada apa yang mereka.